इमेज पाउदम मियंग ताबिरिब सिंबु सुरबलाना खुरुमजरी नसिगी मरुब पाउ पिजरी उफम फंबी सिंगी याइफना बलेंगाकना थोखिबो ऑर्डर दु चना हंद्रबदी अकनब खोंजंग तंगसलकदौरी होजाइद पांगथोकदब नुपी लांगी थौरंगा मरी लेनना अमुकोगी टीम अमंगसी खोंसानख्रे लोइनना ऑरेंज क्वीन कॉन्टेस्ट 2022 गी सेकेंड ऑडिशन नसी पांगथोख्रे पाउमुचा खाइना पिजरी टेम्पररी मार्केट स्ट्रीट वेंडर की पोटफम फंबी सिंगी याइफनबगी दमक ओइंगाकना थोखिबा ऑर्डर दु थासिगी 12 फाउबगी मनुंगदा चना हंदुना मखोइबु कैथेल मनुंगदा होंगहंद्रबदी अकनब खोंजंग चंगसलगनी हाइना ख्वाइरंबन कैथेल स्ट्रीट वेंडर्स वेलफेयर यूनियन की प्रेसिडेंट एल बेदाना ngasi मणिपुर प्रेस क्लब ता पांगथोकबा पाउमिसिंगा उनबदा फोंदोखरे महांगना हाई चाही असिगी अक्टोबर 13 ता इम्फाल म्युनिसिपल कॉर्पोरेशन की एडमिनिस्ट्रेटर एम जॉय सिंहाना थोकपा ऑर्डर अमगी मतुंग इन्ना टेम्पररी मार्केट ता तांकक नाइना सेट लिसिंग अमगा चामरी हाइबदी अयुकी पुंग 3 तगी 12 फाउबा अमा अदुगा पुंग अमदगी 3 फाउबा अमा फमननबा ऑर्डर थोकी अदुबो कैथेल अदुदा IMC बु सिजनबा ngamba मियोय खरना लुचिंगदुना अहिंग यारेक्तुना मखोय खक्तना कैथेल अदु चलाइदुना लेरे मतम कयागी ममांगदगी टेम्पररी मार्केट पोटफम फंबा फंगहौद्रबा यूनियन सिंगना IMC के ऑफिस मनुंगदा कैथेल फाउबा फमजिंदुना प्रोटेस्ट चथखरे संगाई फेस्टिवल की येंगलगा मतम खरा मखोयना खोंजंग लेप्तुना मैसा खांखिबनी अदुबो मालेमगी ओइना अमखक्ता ngairaba nupi khakna famba ima kaithel ngasidi khulingba kharada senaduna chaina pung ole hana lairamba union gi miyoi sing kaithel famba changlubada सा सनफुबगुम फुरकपदगी मियोय कया सोखरे मसिगी मतंगदा पुलिस ता कंप्लेंट तौखिबा लेखरबसु थबक ओइना अमता पाइखत्रि मीडिया की खुथांगदा कयारक थोक्तुना कोर्ट के ऑर्डर असी चना हनबियु पोटफम फंबा फंगहनबियु हाइना वकत खिबा लेखरे अदुबो ngasi फाउबा थबकता ओंथोपिद्रि नोमगी चरा तालगा चाबा पोटफम फंबिसिंग असुकुइना पोफम फमलक्तबदा कयाम वारंगवनी हाइबा महुत मिनिस्टरना अमदी IMC की अथॉरिटी ना खंबियु हाइना महात्मा मखाताकी इकोई यावतना तोपा कोड अमत पीबे यामेबा कोची ओदसु लैरिनी मसि पुनमक नाथै बिरमकांदा होजिबुक तुमिन लेसिंदसी इकोई यूनियन ना इकोई यामुमाइता ना इकोई नमितिबनेना सुलवी अदुना लागिबा इकोई तांता हमदो इंजगी सेलिब्रेसिदा हाइबा रोटेशन से थबक ओंथोक पिगदबनी करिगुम ओंथोक पिदबा तागदी एकोई यूनियन अनिसना पुंजलकांदा मखल मखा कयागी असी अनाम वो थोपे याबगी खुंजंग चंगसलकनी मसिदा अफफतगी दायित्व से सरकारसिंग खुबी होय वखलदु एकोई थमजगी दिसंबर के तांग 12 होजाइदा यूनाइटेड मणिपुरी एसोसिएशन असम ओमा हैंडलूम कमिटी होजाइ डिस्ट्रिक्ट अमदी मणिपुरी वुमेन एसोसिएशन मणिपुरी नुपिलोप असम होजाइ अनिना खुसमनदुना होजाइ की मणिपुरी साहित्य परिषद की संगलेंद पांगथोकदबा 32 सुबा नुपिला निंगसिंग थौरंगी दमक पोइरै लेमरोल मैरापाइबी अपुनबा मणिपुर अमोबा अमदी अमुकोगी अपुनबा मियोय 12 साबा टीम अमा ngasi ayuk pung 8 dagi amukogi office mamangdagi khongsanba haukhre khongchat asida poirei leimarol mairapaibi apunba manipur gi president longjam memchaubi amoba gi president yumkhaibam kunjarani amadi amukogi vice president koijam helen yauri khongsanba haukiba team adu amukogi president fairoijam nandoluwangna lamthaki
Team adu lamtharamdaida amukogi President Phairoizam Nandoluwangna phongdokhibada Manipuri sing asi malemgi mfam kayada fivam matamgi matung inna joina khundakhrabasu aikhoi Manipuri sing si amatani Manipuri singna matam pumbada amata oibagi wakhalonda thabak tawminanaba Manipurgi wangmada khundakhraba Manipuri sing si haurakfam maraibak Manipur amadi mafurup asi hena nungsinanaba amadi mamangaidagi leiraklaba thauna lengjen mayamdu mangdanaba aikhoina aikhoigi thauna faraba ipu ipa sing amadi ima ivel singi wari amadi makhoiga mari leinaba thodok sing adu ngasigi amadi tungi mirolda hena mayek sengna khanghan haunabagi damakta makhoigi ningsing thorom seng pangthokpa amadi makhoigi mitam saduna khinba haibasi yamna tangai fadaba thabak amani hojiki oirakliba fivam mayam asina aikhoina aikhoigi iramda Manipur asigi Manung khaktada thabak tawduna laibagi mahuta khara pakthok chokthokna Manipuri singna khundariba malemgi mfam kayada chatuna apunba pangal ama sagatpa amadi aikhoi maselgi yamna naknaba mari adu adum lainanaba hotnagadabani masida aikhoigi fazaraba culture puwari imalon yelho masana sing mingau amadi lai haraubagi fazaraba masak sing asina chingbasing asida hena miyeng thamduna thabak tawminarsi poirai amawaba amadi amukona Manipurgi mapalamda khundariba Manipuri singa hena phaba mari sagatna bagidamakta tawrakliba thabak sing asida Manipurgi miyamna mateng pangbiu Chaliba tha sida Tamenglong da pangthokadawriba state level Orange Festival gi saru ama oina Orange Queen Contest 2022 gi second audition ngasi Chekonda leiba Gunway Oriental Restaurant ta pangthokadawriba Orange Queen Contest ki matangda nungbagi SGO amadi Orange Queen Contest 2022 gi convener Namnamlung Kangmaina Hai December 18 da pangthokadawriba event asigi ahanba audition Tamenglong da pangthokkrabagi matungda ngasi anisuba amadi aroiba audition asi mafam asida pangthokpani loinana contest asigi damak punna miyoi kunmanga khangani Assam amadi Nagaland dagi show contestant ki application lai makhoigi damakta su online audition ngasi numidang pangthokani phongdoki pangthokadawriba Orange Festival gi matangda mahakna hai COVID laichatna maram oiraga chahi ani gap lairuraba tungda handak amuk pangthokadawriba asida lamdam asigi miyamna saru yabiu festival adugi manung channa Tamenglong Go Talent su pangthokani masidasu lamdam asigi talent lairaba nahasingna su saru yabagi khudong chabasu piri phongdoki And we have also applicants from Nagaland and Assam. We will be considering them through online audition. So we are looking forward to it, and I hope we will also be inviting jury members who are very renowned in our state. So we are looking forward to have a grand event on 19th of December 2022. Lamdam asida loop linkhatpada ani thokpagi culture asibu loisinnaba amadi private rehab center sing kanglon chumna hanghanabagi pandamda thabak kaya paikhatlingai cherak asida amukona kanglon chumna chalaiba ngamdaba rehab center kharaga pullaga anowa loop ama semgalakpagi thawong adubu trust ki maikaidagi akanma mawongda kandem tawrakli hiram asiga mari lainana ngasi langol da pangthokpa pangmisinga Union of Treatment and Rehabilitation of Users for Social Transformation trust ki co-convener T Chandradas na Manipur da chatnabi ama oina loop ama linkhatpada ani thokpagi culture ama lakliba asibu rehab center hangliba singi maikaidagi Laihandana bakkan na hotnaduna Manipur da laiba rehab center humpuni toigi mihut singna punsinuna trust asi semki hairiba loop asina lengaki social welfare department ka kusamnaduna rehab center singi guidelines sing seminaba amadi center sing registration tawbagi thabak kaya chathaduna lakli asigumba matam asida amukona trust da anoba loop ama semba yauna agenda ahum yawba meeting ama tawsi haina chebau pirakhi adubu makhoina hairiba agenda aduda hanadagi hauna trust na tawduna leiraba ngakta oibana meeting adu lakpa ngamloi haina chapsaba maram sing adu cheda iduna khanganki hairiba cherol adubu amukona ikai khumnabagi mahuta trust ki member singda tongan ba pressure sing pibagi mathakta lambidagi mi faduna imung manung amadi client masagi ayaba yaudana client sing faduna thambada chenaba rehab kharaga
Manaraga United Rehabilitation Center Manipur Kauba Anova Loop Amasemle Haina Lautorakpa Siyaninde Maramasina Uterus Ki Maikaidagi Makatana Amukoda Sale Gi Donation Yauna Makal Amatagi Mateng Pangbasu Leplagani Haiki अकोगी सेंटर सिंग दा अदुम की हल्लकुना सिंग बा अदुम बसु दुम तौरक पाई तारे अल कई गुम्बा लाक्टरगदी लेकाई लेकाई की क्लब ता कनो क्लब सिंग दा तागा रुम रिहैब थिंजल हनगनी खोटकनी हाइबना चिंबा दगी हतन हजन फोन तौरक नोई लाक्टिसी के दोबगिनो हतन हजन अदुम अकोइना अदुम रिप्लाई पीरबा लारोय हायरबा मौक्ता बोक्ता अदुम ला अदुम हजन हजन फोन तौरागा लाओ लाओ ना हजन हजन अदुम कौरक खोटपा सिगुम्बा मैम सिजु दुम तौरक हाय तारे अदुदुना सेंटर मैम दा सुमाइना प्रेशर पीरकपा की हल्लकपा सिगुम्बा पोसिसु अदुम तौबीगनोनसु अखोगी यूट्रस की साइड तगी आई हाइजेरी Kakching District के 36 Wabagai अमदी 37 Kakching Assembly Constituency के Special Summary Revision यावा English अंगी कुलुमदोई की Photo Electorate Rules की दमाग Online अमदी Offline दा Form Number Taruk Taret अमदी निपान थाजिलक्तुना Claim Objection तरुक्रबा Applicant Claimant Singi Hearing की मतम लाउथोक्रे Hearing असे तांग तरा हुंदोइदा 36 Wabagai AC अमदी 37 Kakching AC की Police Station अमदगी तरानिथोई फाउबगी हेयरिंग चथगनी AC अनि असिगी पोलिंग स्टेशन तराहुमदोइदगी कुनमंगा फाउबगी हेयरिंग ना तांग तरामरीदा अदुगा पोलिंग स्टेशन कुनतरुक्तगी कुंथ्रातरुक फाउबना तांग तरातरुक्ता चथगनी कक्चिंग चुमनांग लेकाई SGO ऑफिस कॉम्प्लेक्स ता पीरिबा नुमित हुमनी असिगी अयुक पुंग तरामाथोइदगी नुथेल पुंग अहुमकाई फाउबा चथगदौरिबा हेयरिंग असेदा कॉन्स्टिट्युएंसी अनि असिगी BLO BLA सिंगना Saruk Yaranaba SGO Electoral Registration Officer 36 Wabagai Amadi 37 Kakching ACG Cherol Amana Kangalagli Lakliba December Ge Chaichat Kunipan English Angani Kunitoi Dagina January Gi Chaichat Nipan English Angani Kulumdoi Fauba Nimitara Nitoi Chupna Margin Polo Complex Hangang da Pangtokadauriba Taruklak Suba Singju Festival 2022 Asida Assam Tripura Amadi Bangladesh ke food stall sing Amadi Handloom and Handicrafts ke stall sing free of cost da famhanduna Chujaina Kraba Irecha Singi Fida Ama Piragani Festival Asida Assam Tripura Amadi Bangladesh ke Ichel Inaw Singna Singju Amadi Handloom Amadi Handicrafts ke stall sing Pambiu Haina Festival Committee ke Chairman Su Oidiba Imphal East Jilla Parishad ke Adaksa P. Bimola Devi na Phongdokre Wafamasi ngasi ayu committee asigi maruaiba thomishingna Singju Festival 2022 pangthoknaba sem sariba Margin Polo Complex haingangi mafam yengsenba chatpagi khongchat amada chairman P Bimola na phongdokhibani ngasi gi khongchat aduda festival asigi advisor sing naroibam khambaluwang Konjengbam Jayanta Vice Chairman S. Premlata Devi, Chief Convener L. Bobby Convener Rakesh Naurem, Festival Director Konjengbam Dilip, Program Chief Coordinator O. Simera, Program Coordinator Singh S.K. Apanba, Surendra Ningomba, Finance Secretary Waikom Bihari, Assistant Finance Secretary Kunjeswar Mangsatabam Amadi, Executive Member Chongtham Jibanlata Devi na Chingba Marueba Member Kayana Saruyaki. Singju Yokhatpa Loop Sayol Imphal Manipur gi Miteng Makhada Singju Festival Committee na Ivudo Margin Kuvam Kanbalop Hainganga Kusamnaraga Tongan Tongan ba Nat ki oiba tharum kayaga loinana Pangthokadoriba Festival asida lepak miyamna support obiduna mapungphan biu haina Chairman P Bimola na makhata na phongdoki Kumza Lisingani Anida Nupilan and Khongzongwar Memorial Society Amadi Nupilan Memorial Association Anina December Ge Taranitoit Nupilan Numit Asegi State Play Puna Utnaba Tokiba Order Segi Makhada Kumza Lisingani Ahumdagi Lila Lup Ani Asi Puna Sanamina Bahoroki Adubu Chahi Asida Lengakna Nupilal Memorial Association Kaktana State Play Utnabagi Lengakna Thoglakliba order si apenba oide haina Nupilal and Khongzongwar Memorial Society ki artist Longjam Nuksilaimana ngasi Manipur Press Club da phongdokpa pangmishinga unabada phongdokre
mahakna hai chahi khudingi December 12 asi Manipurda mutpa nairaruidaba mayek na hagtuna lairakhraba numit amani numit asibu nupilan numit haina state ki thakta palan tawri palan numit asida ima singi mathau nabu ningsingba oina lengangna state play oina laukthokpi khraba nupilan lila asi kumza Lising ama Chamapan Mariputara Mapandagi Nupilan Khongjom War Memorial Society na utuna laki adubu kumza ing lisingani ani dagi lengak na lila lup anigi join play oina utuna laki bani pandemic na chahi ani lila utpa fangdana lairakibadagi handak chahi asigi oina lila lup asina yamna lumna logduna sem saba hoki lila asigi script pisan khibada natana lila tambana chingba puna makloiraba matam sida lengaki order sina artist puna maki ningba kahele state play utaba lengak na thorakpa order sibu yengsinaba art and culture gi director da fawba che thajin khre adubu ngasi heyeng tangairaba matam asi fawba apen bathawong amata mari leinaba singna thabakta paikhat piraktrui lila asi join oina lup anina sanarambani maramaduna lup ani asigi marakta amakhaktamak sanahan bahaibasi yaba ngamloi join oina lairamba party animaki mafamda nungaina danaba sinbiganu lengaki order sida party animak punna yawhanbiu natragana party animak punna kakpiu haina mahakna pena bafungdoki Last week, so 99 people sama ada sudah kursi yang bersida yang memuatkan masih ini yang people yesus patut coba sih ada mungkin sama jadi ada mana kita ada di media macam tapi memang orang orang sen nasu kadino ada hal ini sama ada sudah berproses untuk sih polisi yang kita Kakching Commando Unit Hianglam Police Station amadi Sengmaijin Police Outpost ki apunba team amana Kakching District ki Sengmaijin maning lekhaidagi miyoi ama yungang bodal chatruk tarahumduga konana faraba miyoi adudi o utam chahi kuntaret apokpa o Dhanachandrani hiramasegi matangda police tagi fangba pauda akaknaba pau ama fangbadagi Kakching District Police ki apunba team asina ngarang numidang pung 13 rom taba matamda o utam ase yamlaba yungang sing asiga konana fakibani faraba India made foreign liquor yungang sing adu Hianglam Police Station da ahanba oina sinaraba matung makhataba logi oiba thabak lokhatnaba Excise Department ta amuk sinakre hairi National Education Policy NEP 2022 and its implementation in teacher education in Northeast India haiba hiramda numit nini chupna chathagadaba national seminar ama DM College ta hokre seminar asi DM College of Teacher Education DMCTE Imphal amadi Vidya Bharati Ucha Shiksha Sanstha Northeastern Region ga punna kosamnaduna DM College of Teacher Education gi multi-purpose hall da chathari seminar hodokpagi thorom aduda Manipur University gi VC Professor and Lokendra Vidya Bharati Ucha Shiksha Sansthan Manipur branch ki president su oiriba Dhanamanjuri University gi VC Professor and Ras Mohan amadi college asigi principal Dr. RK Lokendra yauna maru aiba miyoi kyana saru yaki Toromaduga Mari Lainana MU gi VC Lokendrana National Seminar asina Northeast India da Lairiba Teacher Training Institute singda takpi tambibagi lamda chauna kanaba piragani NEP 2020 na multidisciplinary course kaya tambada khudongchaba pibagi mathakta oza singda holistic development ama purakpada achawa inot ama piragani haiki Toromduda saru yakiba DMU gi VC Ras Mohana lagliba 2030 gi matungdagi integrated B.Ed course loidragadi oza oibagi khudongchaba lairaroi India gi tungan ba state singda integrated teacher education program chatnaba hokre Manipur dasu chatnaragani haiki Manipur University gi MIMS da professor oiriba Professor CH Ibohalna chair loduna chathakiba seminar asigi ahanba technical session da research scholar sing Manipur da lairiba teacher training college singi Trainee Singh amadi oza kayana saru yaki Hokiba February amasong March da tangkak ani thokna pangthokiba 32 suba Manipur Legislative Assembly mikhalda mai paklakraba MLA humpugi manungdagi MLA kontra gi mathakta file tawnarakhiba tungan ba election petition kontra taruki manungda
ama withdraw tawkraba matungda High Court Manipurda wayel chatharakliba election petition kunthra manga gi manungda ama oiriba 21 Nauria Pakhanglakpa AC gi MLA Sagolsem KB gi mathakta mahaka lamba tawlakhiba Soibam Subhachandrana petitioner oiduna file tawrakhiba election petition gi aroiba wayel gi saruk Chathanaba High Court na issue sing frame tawkre Mikhaladuda MLA asiga lamba tawnakiba S Subhachandrana file tawrakhiba election petition adugi number 11 of 2022 ni petition asina MLA buna respondent number 1 oihalaga atopa miyoi ani buna mathang sina respondent number 2 amasung 3 oina konselakibani aduga petitioner na court ta wakalak libana mikhal aduda miyoi oina Mai paklaba MLA na mirep oina bagidamak mari lainaba returning officer da pishan kiba nomination paper galoina na affidavit ta mahaki asengba maming haidoktana lochin kiba mahaki mapuroi bagi mingda leiba lanthum seng mayek seng na phungdok kide haibana chingba charge tawrakhi maram asina MLA asibu assembly constituency asigi elected member oire haiduna laukthokkiba election gi result adu chanahanbiganu haijarakibani Wildlife and Biodiversity Conservation Committee WBCC Manipur amadi Thawal Forest Division asegi manungda chanba wangbal da leiba senior citizens home amasung haikakpokpi da leiba Mission Blind School da chana thaknaba potlam sing mateng pangkhre ngasigi mateng pangba du da Thawal Forest Range ki Range Officer SS Samungau Mayai Kaithel gi Beat Officer L Dhananjoy WBCC Manipur gi President Rabi Takhelambam Publicity Secretary Robi Ningthauzam Thawal gi Wildlife Warden W Ramchandra amasung Thawal Range ki staff Rahul su saruyakhi mateng pangba duga mari lainana WBCC Manipur gi President Rabi Takhelambam na hai aikhoina sa uchek sing kanaba honaba amadi aikhoigi akoibagi fibam asida asengba nungsit leihanaba environment asibu yokhatnaba honaba asitanatana World Disabled Day lakpaga iroinana WBCC Manipur na Thawal Forest Division gi staff single loinana chatuna All Age Home amadi Blind School asida chengbek khai mari piduna mateng pangjabani makhatana su tongan ba home singda chatuna mateng pangkhigani HDFC Bank amadi Life Savers Manipur na senduna Porompata laiba Jenims Hospital ge blood transfusion unit ta ngasi blood donation drive ama pangthokre State Blood Cell NHM Manipur SBTC Manipur amadi Jenims Blood Center ga punak khusamna duna pangthokiba blood donation drive aduda miyoi chamarom na saruyaki pangthokiba blood donation aduga mari lainana HDFC Bank Imphal Operation gi Unit Head Ravi Shankar Roina High HDFC Bank na initiative logduna chahi kayadagi leiba asigi mafam senba thungna blood donation drive chathaduna lakpani COVID na maram oiraga chahi ani lepluraba matung handak pangthokiba Sangai Festival gi matungdagi ngasi fawba leptana blood donation drive asi chathaduna lakli blood donation asi khaktana tana tungan ba social service kayadasu saruk yari haiki Japanese embassy na prestigious certificate of commendation piduna Delhi Metro bu ikai khumnakre Japan amasong India ga gimarakta leiriba maribu fagathanaba tawriba thoidokpa thabak sengbu sakhangladuna ikai khumnaba adu utlibani hairi New Delhi da leiba Japanese embassy na sinba thoram amada Japanese ambassador Suzuki Hiroshi dadi certificate of commendation adu Delhi Metro gi managing director Vikas Kumar na lawkre Chaliba chahi English ngani kunithoi asi Japan amasung India ga gi marakta diplomatic relation lainarakibagi chahi humputara subagi maroiba chahi oibani Ngasi Jiribam Higher Secondary School Playground da All Jiribam Sport Association asinduna 10 district level 3rd division football league tournament 2022 for Mazarun VB Memorial Trophy team mangana saruk yaduna sanaba hokre ahoba numit asida Sunrise Club Kadam Tala amadi UPC Uchathol team anina goal ani chanaduna draw oikre hayang nungthel pung ani taba matamda ani shuba match ta KMYC amadi Khasi Youth Club anina sanagani ngasi hawdokhiba match asida All Jiribam Sport Association gi President M Brajakanta Singha amadi Jiribam Olympic Association gi President L Ranjit Kumar Singha na President members oina hawdoki Trophy asi Sonapur da leiba
Dil Baharuddinna mahaki laikhidraba mama Mazarun Bibi gi mamingda kachaba trophy ni. Aroibada maroiba pau amuhana pizari. Upam pambisingi yaifana balengak na thokiba order du chana handrabadi akan bakhongjang tangsilakadauri. Hozai da pangthokadaba nupi langi thorongga mari lainana amukogi team amangasi khongsan khre. Loinana Orange Queen Contest 2022 gi second audition ngasi pangthokre. Ngasigidamak tadi PAODAM matang sida loijari miyeng tabiri basingbo amukan na khurumjari.